Manipur tholiba Samurai Firstki mion minei mihat mipun amadi satharaliba khongjang asigi mathakta Maheshwar Thounaojam na Manipur gi wangmada satuna hojik Manipur da tholiba irang asigi asumba sengbasing paudam jatuna tholiba thodog asida maitai singbu lande haina paudam jaba asida maitai singi menba manba mawongda legal notice tharaktuna AR hairiba na hairiba wafam ase miyamna yaba ngamloi taraga AR gi mathakta miyamna akanba khongjang changsinba oina lakliba Tang ani tha mapal 2023 gi ayuki pung 13 dagi nungthin gi pung 3 phauba leikai gi mapham chaba jaga singda Manipur miyang yoiba sit in protest pangthok jagadoriba sida Manipur miyana saru yabiu haiduna no luksari notice withdraw to haiba sologal asi ahanba page da thamjagani ani subada miyamgi mayokta leiba sam rifle lothu haiba wahai asina ani suba sologal oigani haiba mipham asida aikoi masena launnagadaba sologal chani khaktani haina miyamgi mipham da mukasu thamjari